ꯃꯌꯥꯝꯕꯨꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯔꯟꯄꯥꯠꯀꯤ ꯀꯣꯝꯕꯤꯔꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯣꯏꯔꯩ ꯂꯝꯗꯝꯅ ꯂꯝꯗꯣꯡꯁꯤ ꯌꯥꯔꯟꯄꯥꯠ ꯀꯣꯂꯣꯏꯅꯕ ꯂꯝꯅꯤ꯫ ꯌꯥꯔꯟꯄꯥꯠ ꯍꯥꯏꯔꯤꯕꯁꯤ ꯄꯥꯠ ꯑꯃꯅꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟ ꯈꯔꯁꯨ ꯇꯥꯔꯤ꯫ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯌꯥꯔꯟꯄꯥꯠꯀꯤ ꯄꯥꯠꯌꯥꯏ ꯑꯁꯤꯗꯁꯨ ꯑꯇꯥꯎꯕ ꯐꯨꯝꯗꯤꯁꯨ ꯂꯩ꯫ ꯐꯨꯝꯗꯤꯁꯤꯡꯒꯤ ꯃꯊꯛꯇ ꯈꯥꯡꯄꯣꯛꯁꯪꯁꯤꯡ ꯁꯥꯗꯨꯅꯁꯨ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤꯅ ꯄꯥꯠ ꯑꯁꯤꯒꯤ ꯐꯖꯕꯒꯤ ꯃꯌꯥꯏꯕꯨ ꯌꯥꯝꯅ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯌꯥꯔꯟꯄꯥꯠ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯔꯤꯗ ꯃꯤꯔꯣꯟ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀ ꯁꯥꯒꯣꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯔꯟꯄꯥꯠꯀꯤ ꯀꯣꯝꯕꯤꯔꯩꯁꯨ ꯑꯃꯅꯤ꯫ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗ ꯈꯨꯟꯖꯥ ꯉꯥꯃꯤꯁꯤꯡꯅ ꯃꯥꯒꯤ ꯋꯥꯛꯌꯩ ꯍꯤꯕꯨ ꯍꯣꯟꯗꯣꯛꯅꯔꯛꯇꯨꯅ ꯄꯥꯠ ꯑꯁꯤꯗ ꯆꯥꯛꯇꯥꯏ꯫ ꯆꯦꯛꯂꯥ ꯃꯈꯜ ꯀꯌꯥꯅ ꯄꯥꯠ ꯑꯁꯤꯒꯤ ꯏꯊꯛꯇ ꯅꯦꯝꯂꯞ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯨꯔꯕ ꯏꯃꯥꯏ ꯑꯗꯨꯗ ꯌꯦꯡꯖꯔꯤ꯫ ꯉꯪꯒ꯭ꯔꯥꯟꯅꯕ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯅ ꯄꯥꯠ ꯑꯁꯤꯒꯤ ꯏꯃꯥꯏꯗ ꯌꯩꯕꯗ ꯄꯥꯠ ꯑꯁꯤꯗ ꯁꯥꯠꯆꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯥꯔꯤꯛ ꯂꯩꯅ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯄꯥꯠ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯄꯥꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯈꯔ ꯄꯥꯛꯇꯛ ꯇꯧꯕ ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯌꯥꯔꯜ ꯅꯤꯉꯣꯜꯁꯤꯡꯅ ꯏꯌꯥꯏꯗ ꯏꯟꯕꯨ ꯊꯥꯗꯨꯅ ꯉꯥ ꯐꯥꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯟꯅ ꯉꯥ ꯐꯥꯃꯤꯟꯅꯩ꯫ ꯉꯥꯕꯨ ꯊꯑꯣꯏꯅ ꯐꯥꯅꯤꯡꯗꯨꯅ ꯏꯟ ꯊꯥꯕꯗꯤ ꯅꯠꯇꯦ, ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤꯅꯤ꯫ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯄꯣꯛ ꯍꯧ ꯏꯌꯥ ꯂꯪꯂ ꯃꯇꯝꯗ ꯌꯥ ꯅꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏꯁꯤꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ?" ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯐꯖꯔꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯌꯥꯔꯟ ꯅꯤꯉꯣꯜ ꯑꯩꯈꯣꯏꯁꯤꯡꯅ ꯄꯨꯟꯅ ꯈꯨꯟꯗꯤꯟꯅꯗꯨꯅ ꯋꯥ ꯅꯣꯛꯄꯁꯤꯕꯨ ꯌꯥꯔꯟ ꯄꯥꯈꯪꯁꯤꯡꯅ ꯇꯥꯔꯒ ꯃꯊꯃꯣꯏꯁꯤꯡ ꯁꯣꯏꯗꯅ ꯈꯣꯏꯔꯥꯡꯂꯝꯒꯅꯤꯀꯣ꯫ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯌꯥꯝꯅ ꯂꯩ ꯍꯥꯏ꯫ ꯄꯥꯠ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯀꯨꯝꯂꯛꯄꯗꯤ ꯅꯠꯇ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯒꯤ ꯆꯦꯡꯂꯧꯁꯛꯄꯨ ꯑꯣꯏꯅ ꯌꯦꯡꯕ ꯄꯥꯈꯪ ꯌꯥꯝꯅ ꯂꯩꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ, ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯂꯩꯔꯥꯡꯒꯨꯝ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥꯄꯣꯟꯗ ꯏꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯠꯆꯔꯤꯕ ꯃꯇꯝꯅꯤ꯫ ꯏꯇꯥꯁꯤꯡ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯈꯣꯏ ꯅꯈꯣꯏ ꯀꯥꯎꯅꯒꯨꯝꯁꯤꯀꯣ." ꯊꯣꯏꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯁꯩꯇꯣꯛꯅꯍꯟꯈꯤꯒꯅꯤ꯫ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯠꯅꯈꯤꯒꯅꯤ꯫ ꯉꯁꯤ ꯑꯁꯨꯝ ꯄꯨꯟꯗꯨꯅ ꯋꯥ ꯅꯣꯛꯃꯤꯟꯅꯔꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯏꯀꯩ ꯇꯣꯉꯥꯟꯅꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯏꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯣꯛꯃꯤꯟꯅꯁꯤꯀꯣ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯅꯁꯥ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯃꯛ ꯏꯔꯥꯡꯇ ꯂꯥꯡꯅꯕ ꯃꯇꯝꯅꯤ꯫ ꯁꯛꯇ ꯌꯦꯡꯂꯦ ꯋꯥꯠꯅꯗꯕ ꯀꯥꯟ, ꯆꯨꯗ ꯌꯦꯡꯂꯦ ꯅꯣꯛꯅꯗꯕ ꯀꯥꯟꯅꯤ꯫ ꯌꯥꯔꯟ ꯅꯤꯉꯣꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯖꯩ꯫ ꯂꯣꯏꯅ ꯐꯖꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯦꯟ ꯍꯦꯟꯅ ꯆꯦꯡꯂꯧꯁꯛ ꯅꯤꯡꯊꯤꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣই ꯃꯌꯥꯝꯅ ꯍꯤ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯗꯨꯅ ꯌꯥꯔꯟꯄꯥꯠꯀꯤ ꯏꯌꯥꯏꯗ ꯍꯤ ꯍꯣꯟꯕꯤ ꯁꯥꯟꯅꯈꯤꯕ ꯀꯌꯥꯗꯣ ꯅꯨꯡꯁꯤꯀꯣ, ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕ ꯏꯇꯥꯔꯣꯏꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯇꯞꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯁꯦꯟꯅꯔꯛꯏꯀꯣ꯫ ꯈꯪꯗꯦ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯆꯍꯤꯅ ꯄꯨꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯆꯍꯤ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅ ꯍꯣꯡꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯌꯥꯔꯟꯄꯥꯠꯁꯦ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯀꯣꯝꯕꯤꯔꯩ ꯀꯧꯕꯤ ꯂꯩꯔꯥꯡꯁꯨ ꯁꯥꯠꯂꯝꯃꯤ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯁꯥꯠꯇ꯭ꯔꯤꯕꯁꯤꯅꯤ." ꯅꯨꯄꯤ ꯑꯁꯤꯅ ꯀꯣꯝꯕꯤꯔꯩ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯊꯣꯏꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯏꯇꯥ ꯀꯣꯝꯕꯤꯔꯩ ꯌꯥꯎꯗ꯭ꯔꯤꯀꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯂꯥꯛꯇꯦꯅꯦ." "ꯍꯣꯏꯅꯦ, ꯑꯩꯁꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ?" ꯃꯦꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏ ꯑꯩꯅ ꯃꯌꯨꯝꯗ ꯆꯪꯂꯝꯕꯅꯤ꯫ ꯏꯃꯥ ꯀꯕꯣꯛ ꯂꯩꯅ ꯏꯇꯥꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ꯫
Handaki wafam asida makoina kombiregi maramda hena nainaba haurakli. Thoibina hangi. Ita kombireibu kari thabak tawbagi? Melaina khummi. Khangde. Amana amuk hairei. Aikhoi kana amata khangandana mahakna karigumba thabak ama tawre haibase aigi thamoini chingnari. Aikhoigi irakta tinbada hek thenglibase mahaktani. Hanadi asumna thenglaman nati. Thoibina. Aigi imana pau tambadasu ita kombireido. Mahak khulambida mathana chatpa hek ui hai. Mahakna karigumba thabak ama tawre haibase yamna chumlaba wani. Handak mahaka thengnabada wafam ase soidana hanglase. Melaina khara tapna amo. Adubudi ita kombireise laibak yamna thijarabani. Mama asonbi aduga hingnabagi lanpham asida yamna wajarabani. Mama kabok laisu masa yamna sonjin haure. Yum aduda makoi anita leibani do. Aikhoigi irakta khwaidagi lairabase mahakniko. Aikhoi pumbagidi pu panglonya sui. Adubu mahakidi mama asonbi adu khaktani. Laisabi mahakna mama bu thakli. Makoi pumna makna kombiregi punsibo masak muna khangi. Adubu haujiki oina khangdriba wafam amana kombireina karaidano ama hek chatliba sini. Makoi sinu tumin lainai. Ngaihaki matung pat aduda hi ama holai. Hi holiba misak asi kombireini. Nau adubu jena paiduna hi adubu kanna holai. Higi himaina phumdigi mathakta mataroi sini leiriba adugi maikaidani. Asum holakpana yoksilakle. Hi adubu pafam chana khamduna hi adudagi kumtharai. In adubu makhutna chingthaduna lauthai. Melaina kaurai. Ita kombirei nangla edana. Kombirei na khummi. Ita sing sauba yadeko ai khara thengdokhre. Kombirei na il adubu phajana semjilli aduga ithak imai aduda thai. Leiriba mataroi singdu tumin lainai. Nahan makhai manaramde kombirei na hangi. Ita sing kari tawa yaurabagi tumin lainariba sibo. Nahan makhaidi wawa noktuna lainabadaine. Thoibina marau laina khummi. Pukchen sengdaba haibase aidi yamna hainadi. Pukchen sengdaba sina maram oiduna miyoibagi thajabagi maraisu chaitharakpani. Ita melai haujipu kari amuk hairugani. Kombireina mata thoibigi wafam adubu tabada sauraboi ningduna khummi. Ita thoibi nangbu saurabro imado kanna naduna leiba. Phat hek thaloktuna lakpa yadabaduda khara thengdokhre se sauranu se. Asi hairaga thoibigi manakta changsilli thoibina khummi. Imana adu kana nari hairabadi karigi aikhoigi manak asida amuk laklibana. Imagi nakta lengdana adum leibiba yadro. Aisibu nakhoigi nataroi natabro. Aina khajik thengkiba sida nakhoina aibu adu warauribadi karigino. Adudi aikhoi sisu nangi nataroi natabro. Ngasitaro nangna thengna lakliba siba. Numit khudingi thengna lakpa natra. Aikhoigi irakta nang tiningdaba natra. Ita adumna haigano. Kana laijadraba aigi punsi asigi chana thoiraba marup sini nakhoidi. Nakhoina aingonda saubase aigi thamoise yamna waigi. Thoibina mama laisilaktuna hairai. Nungsibi tamana aikhoi pumbagi thamoida minamba thabak tawrambadi aikhoidi nungairamgani khanbra. Aibu kari nakhoida minamlabagine. Melaina amuk hairai. Imadi famduna leihawbina. Nangna mu imado kana nai haribasiba. Kombirei wafam asida kari haina khumgadabana khangdri. Khumdabadi yadabana amuk tho khumjilli. Naribani ngaihak nungsa yaigi haiduna mapanda phambani. Melaina amu. Imanadi nang leiti thabak halaktri hairaklibasina kamdawa. Huranbagi lamibu tungmangda thattuna leikhiba adugum thokre. Punsigi saktam amabu losinaba hotnabada oidaba wakaya ama haijinduna khumli. Kombireina khummi. Aikhoi mana phagi tawribani. Aikhoi imase hanadagi hauna phagi yamna tawganmani.
ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯔꯣ? ꯏꯇꯥ ꯀꯣꯝꯕꯤꯔꯩ, ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯥꯏꯗꯅꯣ? ꯀꯣꯝꯕꯤꯔꯩꯅ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯆꯠꯇꯦꯅ, ꯌꯨꯝꯗ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯌꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯈꯥ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨꯅ ꯀꯅꯥ? ꯈꯨꯜ ꯑꯁꯤꯗ ꯅꯪꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯕ ꯖꯥꯠꯂꯥ? ꯃꯤꯁꯛ ꯑꯗꯨ ꯇꯁꯦꯡꯅ ꯀꯣꯝꯕꯤꯔꯩꯅꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯂꯧꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩ ꯑꯣꯏꯔꯝꯃꯣꯏꯗ, ꯑꯩꯈꯣꯏ ꯃꯤꯠ ꯇꯥꯡꯗꯦ꯫ ꯏꯇꯥ ꯀꯣꯝꯕꯤꯔꯩ, ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯣꯡꯃꯇ ꯃꯤꯅꯝꯕ ꯋꯥꯍꯩ ꯉꯥꯡꯗꯕ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯀꯣꯝꯕꯤꯔꯩ ꯊꯃꯣꯏꯒꯤ ꯑꯃꯪꯕ ꯅꯣꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯑꯉꯥꯎꯕꯤ, ꯑꯩꯕꯨ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯤ ꯅꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯤꯕꯗꯨꯗꯤ꯫ ꯐꯅ ꯈꯪꯁꯅꯨ, ꯑꯗꯨꯕꯨ ꯂꯨ ꯇꯣꯡꯅ ꯁꯥꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯂꯣꯠꯀꯦ ꯍꯥꯏꯅ ꯂꯣꯠꯈ꯭ꯔꯕꯗꯤ ꯐꯅ ꯊꯤꯖꯤꯟꯁꯅꯨ, ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯀꯣꯝꯕꯤꯔꯩ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯦꯂꯩꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯀꯣꯝꯕꯤꯔꯩ, ꯁꯦ ꯑꯁꯦꯡꯕꯗꯣ ꯐꯖꯅ ꯍꯥꯏꯗꯣꯛꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥ ꯊꯣꯏꯕꯤꯁꯦ ꯁꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯀꯣꯝꯕꯤꯔꯩꯗꯨ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯛꯇꯝꯕꯨ ꯈꯪꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯈꯣꯏꯒꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯅꯈꯣꯏꯗꯧꯅ ꯃꯅꯤꯡꯇꯝꯅ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯉꯣꯟꯗꯗꯤ ꯐꯪꯖꯗ꯭ꯔꯦ꯫ ꯋꯥꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯃꯤꯀꯨꯞ ꯈꯔꯗ ꯅꯥꯊꯩꯗꯨꯅ ꯏꯇꯥꯈꯣꯏꯒꯤ ꯅꯥꯛꯇ ꯇꯤꯟꯖꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯃꯩꯆꯥꯛ ꯍꯥꯞꯂꯔꯦ꯫ ꯄꯨ ꯄꯥꯡꯁꯨꯗꯕ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯅꯥꯅ ꯈꯪꯕꯤꯒꯅꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯦꯂꯩꯅ ꯈꯥꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯇꯥ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯁꯦ ꯑꯃꯨꯛꯇ ꯀꯥꯔꯛꯈꯣ, ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨꯕ꯫ ꯀꯣꯝꯕꯤꯔꯩꯅ ꯃꯈꯨꯠꯇ ꯅꯧ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯜꯂꯕꯤ ꯃꯄꯣꯛꯀꯤ ꯆꯟꯅꯐꯝꯕꯨ ꯀꯩꯗ ꯂꯩꯕꯒꯦ? ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯑꯩꯕꯨ ꯅꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒ ꯇꯤꯟꯅꯅꯤꯡꯗ꯭ꯔꯗꯨꯅ ꯑꯩꯉꯣꯟꯗ ꯃꯔꯤ ꯃꯈꯣꯡ ꯁꯥꯟꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯃꯤꯅꯤ꯫ ꯃꯤ ꯑꯃꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯈ꯭ꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯤ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯟꯅ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯃꯦꯂꯩꯅ ꯐꯅ ꯀꯧꯗꯨꯅ ꯈꯥꯝꯕꯗꯁꯨ ꯑꯗꯨꯃꯛ ꯇꯥꯗꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯂꯩꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯏꯇꯥ ꯀꯣꯝꯕꯤꯔꯩꯁꯦ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯔꯝ ꯇꯧꯅꯤ? ꯊꯣꯏꯕꯤꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯏꯇꯥꯁꯦ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯐꯝꯕꯨ ꯀꯔꯤꯒꯤ ꯍꯥꯏꯔꯨꯔꯤꯕꯅꯣ? ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯉꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯎꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤ ꯋꯥꯍꯩꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯕꯨ ꯌꯥꯎꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯈꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯑꯃꯔꯣꯝꯗ ꯀꯣꯝꯕꯤꯔꯩ ꯂꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯊꯕꯛ ꯍꯜꯂꯛꯂꯒ ꯌꯥꯔꯟ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯖꯕꯅꯤ꯫ ꯃꯃꯥꯁꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝ ꯑꯗꯨꯕꯨ ꯄꯨꯕ ꯉꯝꯅꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯃꯤꯒꯤꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯇꯥꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕꯕꯨ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯀꯔꯝꯅꯗꯤ ꯍꯥꯏꯔꯨꯒꯅꯤ? ꯃꯍꯥꯛ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯇꯥꯁꯤꯡꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯑꯗꯨꯒꯨꯝ ꯃꯍꯥꯛꯁꯨ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯊꯤꯅ ꯇꯝꯈꯤꯕꯅ ꯋꯥꯅ ꯎꯂꯦꯟ ꯅꯪꯖꯕꯅꯤ꯫ ꯃꯇꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯕꯅꯤ꯫ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯏꯀꯥꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕꯅꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯟ ꯐꯝꯖꯥꯎ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯀꯕꯣꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯪꯉꯤ꯫ ꯏꯃꯥꯒꯤ ꯀꯣꯝꯕꯤꯔꯩ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯤꯅꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯀꯣꯝꯕꯤꯔꯩ ꯍꯦꯟꯅ ꯀꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯏꯃꯥ, ꯅꯠꯇ꯭ꯔ ꯑꯩꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯏꯅꯤꯡꯇꯝꯅ ꯇꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯀꯔꯝꯅ ꯎꯠꯂꯨꯒꯅꯤ? ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯅꯤ ꯃꯁꯤ ꯄꯨꯝꯕ꯫ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯊꯥꯖꯗ꯭ꯔꯦ, ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯖꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯈꯣꯏ ꯄꯨꯝꯕꯅꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤ꯫ ꯑꯩꯒꯤ ꯀꯦꯀꯨ ꯂꯣꯠꯂꯤꯕ ꯁꯛꯇꯝꯕꯨ ꯐꯣꯡꯂꯣ ꯍꯥꯏꯅ ꯊꯠꯊꯅ ꯍꯥꯏꯔꯤ꯫ ꯀꯕꯣꯛꯂꯩ ꯑꯅꯥꯕꯤ ꯑꯣꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯂꯩꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯃꯤꯒꯤꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯅꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯕꯅꯤ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟꯃꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯀꯔꯝꯅꯗꯤ ꯇꯣꯛꯎ ꯍꯥꯏꯔꯨꯒꯅꯤ? ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯁꯤꯡꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯁꯨꯍꯟꯅꯤꯡꯂꯝꯒꯅꯤ? ꯀꯕꯣꯛꯂꯩꯅ, ꯅꯪꯕꯨ ꯅꯇꯥꯁꯤꯡꯒ ꯁꯥꯎꯅꯔꯛꯄ꯭ꯔꯥ? ꯑꯩꯒꯤ ꯏꯃꯥꯌꯦꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ꯫ ꯃꯈꯣꯏꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒꯅ ꯆꯥꯕ, ꯁꯨꯗ꯭ꯔꯒꯅ ꯆꯔꯥ ꯍꯦꯟꯕ ꯃꯆꯥꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯕꯁꯦ ꯏꯁꯥ ꯏꯊꯟꯇ ꯏꯀꯥꯏꯅꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯉꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯇꯤꯟꯈ꯭ꯔꯔꯣꯏ꯫ ꯍꯩ ꯑꯉꯥꯎꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ꯫ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯍꯤꯡꯕ ꯌꯥꯗꯦ꯫ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯀꯣꯝꯕꯤꯔꯩ, ꯏꯁꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯖꯕꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯣ? ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯏꯀꯥꯏꯒꯗꯕꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯨꯕ ꯑꯗꯨꯇ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯂꯥꯜꯂꯤꯀꯣ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯗꯨ ꯆꯞ ꯇꯤꯡꯊꯣꯛꯏ꯫ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯕꯥꯛ ꯑꯅꯤꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯎꯔꯤ ꯊꯣꯠꯂꯕꯤ ꯃꯈꯨꯠ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦꯠ ꯃꯆꯦꯠ ꯇꯠꯂꯤꯕꯁꯤꯡ ꯑꯗꯨ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯑꯗꯨꯕꯨ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯕꯥꯛ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯃꯥꯗ ꯐꯠ ꯌꯦꯡꯈꯠꯂꯤ꯫ ꯃꯃꯥꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ, ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯁꯦ, ꯀꯞꯀꯅꯨ꯫ ꯏꯃꯥꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯕꯨ ꯑꯁꯤ ꯌꯧꯅ ꯋꯥꯍꯜꯂꯝꯂꯣꯏꯀꯣ꯫ ꯀꯦꯃꯧꯗꯨꯅ ꯂꯩꯖꯒꯗꯕ ꯏꯆꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯃꯔꯩꯔꯤ꯫ ꯏꯆꯥꯒꯤ ꯊꯣꯠꯂꯕꯤ ꯈꯨꯠꯁꯥꯗꯣ ꯉꯁꯤꯗꯤ ꯇꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯏꯃꯥꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ? ꯆꯩꯅꯥ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯐꯪꯁꯅꯨ, ꯋꯥꯛꯆꯤꯡꯒꯤ ꯀꯜꯂꯕ ꯎꯂꯦꯟ ꯀꯌꯥ ꯅꯪꯁꯅꯨ꯫ ꯑꯗꯨꯕꯨ ꯏꯃꯥ ꯅꯪꯒꯤꯗꯃꯛ ꯅꯆꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯍꯣꯠꯅꯈꯤꯅꯤ꯫ ꯏꯃꯥꯒꯤꯗꯃꯛ ꯑꯋꯥꯅ ꯀꯔꯤꯁꯨ ꯊꯤꯔꯣꯏ ꯑꯩ꯫ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯕꯁꯨ ꯏꯃꯥꯕꯨꯗꯤ ꯆꯔꯥꯈꯛ ꯍꯦꯜꯍꯜꯂꯣꯏ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯦꯂꯩ ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯣꯝꯕꯤꯔꯩꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ꯫ ꯃꯦꯂꯩꯅ ꯍꯥꯏ, ꯏꯇꯥ ꯀꯣꯝꯕꯤꯔꯩꯗꯣ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯈꯤꯗ꯭ꯔꯦ꯫ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯥ? ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯃꯒꯅꯤ ꯃꯍꯥꯛ꯫ ꯏꯇꯥ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯍꯥꯛꯇꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯗꯣ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯅꯤꯡꯉꯤ꯫ ꯏꯃꯥ ꯐꯪꯉꯤ, ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯕꯨ ꯋꯥ ꯂꯣꯠꯂꯤꯕꯁꯤꯕꯣ? ꯃꯍꯥꯛ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ ꯑꯩ꯫ ꯅꯣꯡꯃ ꯆꯠꯂꯨꯁꯤ, ꯑꯗꯨꯒ ꯍꯪꯁꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯁꯣꯔꯣꯛ ꯅꯥꯀꯜꯗ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯊꯣꯏꯕꯤꯅ ꯂꯩꯍꯥꯎ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯞꯇꯨꯅ ꯍꯦꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯩꯍꯥꯎꯁꯦ ꯂꯥꯏꯗ ꯀꯠꯅꯕ ꯈꯔ ꯍꯦꯛꯀꯦ ꯇꯧꯕꯅꯤ꯫
ꯂꯣꯏꯅꯕꯨ ꯁꯥꯠꯇꯣꯛꯂꯕ ꯃꯥꯜꯂꯤ, ꯐꯖꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯁꯣꯝꯗꯅ ꯂꯝꯕꯤ ꯑꯗꯨꯗꯅꯤ꯫ ꯀꯣꯝꯕꯤꯔꯩ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ꯫ ꯃꯇꯥ ꯊꯣꯏꯕꯤꯒꯤ ꯂꯩꯔꯛ ꯃꯄꯥ ꯐꯥꯎꯗꯨꯅ ꯆꯠꯄꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯗꯨꯗ ꯂꯥꯞꯂꯞꯅ ꯃꯇꯥ ꯊꯣꯏꯕꯤꯅ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯏꯇꯥ ꯊꯣꯏꯕꯤꯅꯤꯅꯦ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯩꯕꯨ ꯑꯗꯨꯃꯛ ꯆꯠꯀꯗꯧꯔꯤꯕ꯭ꯔꯅꯦ? ꯉꯁꯤꯁꯦ ꯊꯕꯛ ꯆꯠꯄꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯊꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯄꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯥꯗ ꯌꯥꯜꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ, ꯐꯤ ꯑꯁꯤꯅ ꯃꯥꯏ ꯃꯤꯠꯁꯦ ꯈꯨꯝꯖꯤꯟꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ, ꯃꯁꯤꯅ ꯐꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯤ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯆꯦꯠꯅ ꯌꯥꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯝꯕꯤ ꯃꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯇꯥ ꯊꯣꯏꯕꯤꯅ ꯎꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩ ꯂꯩꯆꯤꯟꯒꯤ ꯃꯔꯣꯟ ꯀꯌꯥꯅ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈꯤꯁꯅꯨ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯑꯗꯨꯅ ꯃꯔꯣꯟ ꯇꯔꯦꯠ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯁꯣꯏꯗꯅ ꯂꯩꯅꯝ ꯌꯦꯜꯂꯛꯀꯅꯤ꯫ ꯂꯣꯠꯄ ꯌꯥꯗꯕ ꯊꯧꯏꯟꯁꯤꯟ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯐꯅ ꯁꯛꯇꯝ ꯂꯣꯠꯇꯨꯅꯁꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯒꯅꯤ꯫ ꯃꯁꯤꯕꯨ ꯈꯪꯕ ꯉꯝꯂꯨꯗ꯭ꯔꯕꯗꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯊꯣꯡꯒꯥꯟꯗ ꯂꯩ ꯍꯦꯛꯂꯤꯕ ꯊꯣꯏꯕꯤꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯆꯤꯟꯗ ꯁꯣꯟꯖꯩ, ꯏꯇꯥ ꯀꯣꯝꯕꯤꯔꯩ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯁꯕꯥꯜ ꯑꯁꯦ ꯃꯍꯥꯛꯀꯤꯅꯤ꯫ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ? ꯀꯣꯝꯕꯤꯔꯩꯕꯨ ꯊꯠꯇꯨꯅ ꯋꯥꯍꯪ ꯍꯪꯂꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤ꯫ ꯀꯣꯝꯕꯤꯔꯩꯗꯤ ꯃꯃꯤꯠ ꯑꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯀꯣꯝꯕꯤꯔꯩꯅ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯧꯏ, ꯏꯇꯥ ꯀꯣꯝꯕꯤꯔꯩ! ꯀꯣꯝꯕꯤꯔꯩ ꯃꯇꯥ ꯊꯣꯏꯕꯤꯅ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕꯗꯨꯕꯨ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛꯀꯁꯨ, ꯏꯇꯥ ꯀꯣꯝꯕꯤꯔꯩ, ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯏꯇꯥ, ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯀꯣꯝꯕꯤꯔꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯕꯣꯏ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯃꯇꯥ ꯀꯣꯝꯕꯤꯔꯩꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯣꯝꯕꯤꯔꯩ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏ, ꯅꯃꯥꯏ ꯅꯃꯤꯠ ꯂꯣꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ꯫ ꯀꯣꯝꯕꯤꯔꯩ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯀꯔꯤꯃꯠꯇꯗꯤ ꯈꯨꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯇꯝꯗꯨꯅ ꯑꯩ ꯇꯥꯔꯤ꯫ ꯉꯁꯤꯗꯤ ꯍꯛꯊꯦꯡꯅꯔꯤ꯫ ꯏꯇꯥ, ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯅꯪꯅ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯣꯝꯕꯤꯔꯩꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯅ ꯈꯨꯝꯂꯛꯏ, ꯋꯥꯍꯪ ꯑꯗꯣ ꯍꯪꯂꯒꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯗꯨꯕꯣ? ꯂꯥꯏꯔꯕ ꯀꯣꯛꯅꯕꯅꯤ, ꯑꯩ ꯊꯦꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯑꯃꯨꯛꯀꯁꯨ ꯀꯣꯝꯕꯤꯔꯩꯕꯨ ꯐꯥꯏ, ꯑꯗꯨꯒ ꯍꯥꯏ, ꯏꯇꯥ ꯀꯣꯝꯕꯤꯔꯩ, ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯁꯨ ꯇꯤꯜꯂꯛꯈꯤꯗ꯭ꯔꯦ ꯅꯪꯗꯤ꯫ ꯑꯩꯈꯣꯏꯕꯨ ꯁꯥꯎꯔꯤꯕ, ꯋꯥꯔꯧꯔꯤꯕ ꯍꯥꯏꯕꯗꯨꯔ ꯅꯪꯒꯤꯁꯦ? ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ, ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯑꯩ꯫ ꯂꯥꯏꯔꯕ ꯑꯩꯗꯤ ꯍꯤꯡꯅꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯖꯕꯅꯤ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯂꯛꯇ ꯇꯤꯜꯂꯛꯈꯤꯅꯤ ꯑꯩ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕꯁꯤ ꯀꯔꯥꯏꯗꯅꯣ? ꯅꯪꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯏꯃꯥꯗ ꯍꯪꯒꯅꯤ, ꯏꯃꯥꯗ ꯄꯥꯎ ꯇꯝꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯅ ꯀꯣꯝꯕꯤꯔꯩꯒꯤ ꯊꯃꯣꯏꯗꯗꯤ ꯍꯦꯟꯅ ꯃꯩꯆꯥꯛ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯈꯨꯝꯂꯛꯏ, ꯏꯇꯥ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ? ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯦ, ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯁꯦꯟ ꯇꯥꯟꯕꯅꯦ꯫ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤꯅ, ꯑꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯄ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ꯫ ꯅꯪ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯄꯨꯟꯅ ꯆꯥꯎꯃꯤꯟꯅꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯂꯝꯂꯥꯟꯕꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤꯕ? ꯑꯩꯈꯣꯏ ꯑꯁꯦ ꯅꯪꯒꯤ ꯅꯇꯥꯔꯣꯏꯁꯤꯡꯅꯤ꯫ ꯏꯇꯥꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯨ,
Hꯧjꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ. ꯉꯝꯂꯤꯕ ꯃꯈꯩ ꯁꯨꯈꯤꯒꯦ. ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯣꯜꯂꯕꯤ ꯏꯃꯥꯕꯨ ꯊꯥꯈꯤꯒꯦ. ꯏꯇꯥ ꯊꯣꯏꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯉꯁꯤꯒꯤꯗꯤ ꯊꯦꯡꯈ꯭ꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯅꯣꯡꯃ ꯑꯃꯨꯛ ꯎꯅꯁꯦ. ꯀꯣꯝꯕꯤꯔꯩ ꯆꯠꯈ꯭ꯔꯦ. ꯊꯣꯏꯕꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯋꯥꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯃꯇꯥꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯎꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯔꯛꯄꯒꯨꯝ ꯇꯧꯔꯔꯦ. ꯃꯤꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯎꯕꯗ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯒꯤ ꯂꯣꯟꯆꯠꯅꯤ. ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯈꯟꯈ꯭ꯔꯦ. ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ. ꯊꯣꯏꯕꯤꯅ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯄꯨꯜꯂꯞ ꯃꯦꯂꯩꯒꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯀꯣꯝꯕꯤꯔꯩꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯊꯦꯡꯅꯩ. ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ. ꯑꯩꯕꯨ ꯎꯕꯗ ꯏꯀꯥꯏꯔꯗꯨꯅ ꯃꯐꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕ. ꯏꯇꯥ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯦꯡ ꯈꯤꯇ ꯇꯧꯁꯤꯕ. ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯦꯡ ꯑꯣꯏꯅ ꯄꯥꯡꯁꯤꯔꯥ, ꯁꯦꯜ ꯑꯣꯏꯅ ꯄꯤꯁꯤꯔꯥ? ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯝꯅ ꯄꯤꯔꯕꯗꯤ ꯃꯍꯥꯛꯅ ꯈꯛ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏ. ꯃꯉꯣꯟꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯄꯤꯕꯒꯨꯝ ꯊꯣꯛꯂꯅꯤ. ꯃꯍꯥꯛ ꯑꯩꯈꯣꯏ ꯆꯍꯤ ꯂꯦꯡꯒꯥꯅꯤ. ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯈꯥꯗ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ. ꯏꯇꯥꯁꯤꯡ, ꯑꯩꯈꯣꯏ ꯁꯦꯟ ꯈꯔ ꯈꯥꯏꯒꯠꯅꯁꯤ. ꯑꯗꯨꯒ ꯐꯤ ꯁꯥꯅꯕ ꯃꯄꯣꯠ ꯃꯆꯩ ꯑꯣꯏꯅ ꯂꯩꯔꯁꯤ. ꯏꯇꯥ ꯀꯣꯝꯕꯤꯔꯩꯗꯣ ꯐꯤ ꯑꯣꯏꯅ ꯁꯥꯍꯟꯁꯤ. ꯊꯣꯏꯕꯤꯅ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ. ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯃꯈꯣꯏꯁꯤꯡꯗꯨ ꯁꯦꯟ ꯈꯔ ꯈꯥꯏꯒꯠꯅꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯌꯣꯡ ꯐꯤ ꯁꯥꯕꯗ ꯆꯪꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯐꯤ ꯁꯥꯅꯕ ꯂꯪꯁꯨ ꯂꯩꯔꯝꯃꯤ. ꯃꯗꯨ ꯄꯨꯝꯕ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯊꯣꯏꯕꯤꯅ ꯍꯥꯏ, ꯏꯇꯥꯁꯤꯡ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗ ꯅꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯎꯀꯣ. ꯏꯇꯥ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯄꯤꯔꯨꯁꯦ. ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯀꯣꯝꯕꯤꯔꯩꯅ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯃꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯆꯥꯛꯇꯣ ꯊꯤꯔꯒ ꯊꯅꯝꯂꯕꯅꯤ. ꯍꯣꯔꯦꯟ ꯂꯥꯝꯂꯀꯥꯟꯗ ꯆꯥꯎꯀꯣ. ꯑꯩ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯄꯨꯂꯞ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ. ꯃꯇꯥꯔꯣꯏꯁꯤꯡꯕꯨ ꯎꯕꯗ ꯀꯧꯖꯩ. ꯏꯇꯥꯁꯤꯡ, ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯥꯛꯏꯗ. ꯊꯣꯏꯅꯨꯅ ꯈꯨꯝꯃꯤ, ꯏꯇꯥꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯀꯣꯝꯕꯤꯔꯩꯅ ꯐꯛ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯗꯨꯅ ꯃꯇꯥꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯍꯜꯂꯤ. ꯃꯍꯥꯛꯁꯨ ꯐꯝꯊꯩ. ꯑꯗꯨꯒ ꯍꯪꯉꯤ, ꯅꯈꯣꯏ ꯄꯨꯂꯞ ꯍꯧꯅꯔꯒ ꯂꯥꯛꯏꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ, ꯏꯇꯥ, ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯁꯦ ꯎꯕ꯭ꯔꯥ? ꯀꯣꯝꯕꯤꯔꯩꯅ ꯃꯃꯤꯠꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯈꯨꯝꯃꯤ, ꯍꯣꯏ, ꯐꯤ ꯁꯥꯕꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯅꯤꯅ. ꯅꯈꯣꯏꯕꯨ ꯐꯤ ꯑꯣꯏꯅ ꯑꯃꯨꯛ ꯁꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯁꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯄꯨꯔꯛꯄꯅꯤ. ꯋꯥꯐꯝ ꯑꯁꯤꯗ ꯀꯣꯝꯕꯤꯔꯩꯗꯨ ꯉꯛꯆꯥꯟꯅꯅ, ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯏꯇꯥ, ꯂꯩꯁꯥꯕꯤ ꯅꯪꯅ ꯃꯤꯒꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯐꯤꯕꯝ ꯈꯔ ꯆꯥꯗꯕꯁꯦ ꯅꯍꯥꯛꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ. ꯑꯩꯈꯣꯏꯅ ꯁꯦꯟ ꯈꯥꯏꯒꯠꯅꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯅꯤ. ꯌꯨꯝꯗ ꯂꯩꯗꯨꯅ ꯐꯤ ꯑꯣꯏꯅ ꯁꯥꯔꯣꯏꯇꯥ. ꯀꯣꯝꯕꯤꯔꯩꯅ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯃꯦꯂꯩꯅ, ꯏꯇꯥ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ. ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯑꯣꯏꯅ ꯇꯥꯜꯂꯨ. ꯑꯗꯨꯒ ꯏꯇꯥ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯥꯔꯟꯄꯥꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯋꯥ ꯅꯣꯛꯃꯤꯟꯅꯕꯗꯣ ꯃꯗꯨꯗꯤ ꯀꯥꯎꯒꯅꯨꯀꯣ. ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯔꯟꯄꯥꯠꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯆꯥꯛꯆꯥ ꯍꯩꯖꯅꯁꯦ ꯍꯥꯏꯅꯩ. ꯑꯗꯨꯅ ꯏꯇꯥ, ꯅꯪꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯗꯕꯅꯤꯀꯣ. ꯀꯣꯝꯕꯤꯔꯩꯗꯤ ꯃꯇꯥꯔꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤꯗꯃꯛ ꯈꯟꯕꯤꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯟꯇ ꯀꯞꯅꯤꯡꯂꯛꯂꯤ. ꯃꯇꯥꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯖꯩ. ꯃꯇꯥꯔꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯌꯥꯔꯟ ꯅꯤꯉꯣꯜꯁꯤꯡꯅ ꯌꯥꯔꯟꯄꯥꯠꯇ ꯀꯨꯝꯈ꯭ꯔꯦ. ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯣꯝꯕꯤꯔꯩꯁꯨ ꯌꯥꯎꯔꯤ. ꯏꯁꯤꯡ ꯈꯔ ꯊꯦꯟꯕ ꯃꯄꯥ ꯑꯃꯗꯅꯤ ꯅꯨꯄꯤ ꯈꯔꯅ ꯏꯁꯤꯡꯗ ꯏꯟ ꯊꯥꯔꯤ.
Khara amana makutta longdai paiduna nga kholi. Kombiresu longdai ama paiduna pat aduda kumduna nga kholi. Pisak piklingaidagi asigumba thabak asi tawrakpani aduga nga phabasu yamna hainarami. Yaran ningonsindu nungaiba wari saduna wa nokminarami. Asumna puna nokminabasi phanglaroidra haina khanjarubani. Kombiresu ngasidi nokli thawai tana nokjari. Matam amagi yaran pata ongbi kombireina mado mathanta laika fana satpagum. Ningol oibi sayenbi kombireina malang ipongi tanthada yaran pagi ithakta makhutna pairiba longdai aduna nga kholi. Thoibina hairei. Ita kombirei nungaitra ngasigi numit ase adungai angang nawa uiringai matamda aikhoi punna pat asida kumduna sanakhibado nahongnana ningsinglae. Melaina amuk hairei. Ita kombirei nangdi isay sakpasu yamna haibadai. Ngasigi nungairaba mikup asida nangsu isay matik amata saudana. Kombirei punsigi awaba chaina kaya adubu lanthengnanaba hotnabada nongmata surbu ngangludrabani. Nungsibi mataroisingna kanna haibadagi hoi haiduna isay saknaba sem sarami. Makhutta pairamba longdai adu nakanda thamkhri. Iyai aduda leptuna makhut masa aduna tingthoktuna isay sakpa haurai. Singe leirang kombirei. Karbong higok manba lay. Kaina maisa langba lay. Apam nungsi thungnada lay. Malang ipom langduna hanong na lingling chatpada. Chuini yengli phazabi. Pumna yengli nungonbi. Madom thamoy kaiduna nong na punsi kembi lay. Yaran patki kombirei. Laibak chawbi kombirei. Kombirei na kombirei kaubi leirang mabo saithaduna ningthiba sude saisakli. Mahaki khoitumlaba khonjena malang ipom lakta tinkhiduna maigai mari sungdai nipalda tapna sandokhre. Ningol oibi kombirei. Yaran patki pachinda madom phugai ni laisa tamduna ningthiba surbu saisakna leikhirami.